Manipuri film da maru oiba fida ama kalamlaba amadi Manipur Hockey ki Associate Vice President oiramba Nongmaithem Priyo alias Guru Guwahati da chakthong gas pokhairakpagi thokdok amada laikhidre Guwahati da pangthokpa Second Hockey India East Zone Hockey Championship 2024 da Sub Junior team gi team manager oina chatkhiba Priyo mahakna leiriba hotel aduda gas pokhairakpadagi maina chakpada chada yankhai chakpadagi layeng lamlaba matungda ngasi ayuk laikhidabani panba yabadi Priyo alias Guru miyamna thoidok hindok sak khangnaraba film actor amadi hockey masanabu yamna pamjana sanarambaga loinana coach su oiramkhi mahakna hockey masanabu yokhatnana hotnabada achauba thodang lauramkhi Durand Cup 2024 ngarang Shillong gi nauna semjin khraba Jawaharlal Nehru Stadium da Chief Minister Conrad K Sangmana haudokre haudokpagi thoramda Shillong gi tongan ba mahiloising singi mahairoi Chanipan hena perform tauki panba yabadi ngarang dagi hauriba Durand Cup asi Meghalaya gi konung Shillong da ihan hana pangthokpa oiri India gi football da Asia gi oina Durand Cup na Asia gi khwaidagi liraba amadi Malem gi oina khwaidagi liraba ahumsuba tournament oiri So we have two categories where we will support local clubs. The first one is what we call the elite clubs, which is the I League and above. Those clubs that make it to the I League and above, the government will support them with a grant of 2 crores and an additional 1 crore through sponsorship. So 2 plus 3 plus 1. This is a fund that we are giving to support and to motivate clubs that are doing well. So this fund will be given to the clubs that are able to make it to the elite club, which is the I League and above tournaments that are there at the national. KCP Taibanganba Group na Lamdamasidagi Mayai Kaba Chinjak Marufangna Muthananaba Changsilakliba Khongjang Asibu Thawai Hakchang Yauna Sawatchari Adubu Lup Asina Anirak Shubo Oina Drug Kamari Lainaba Miyoi Single List Thokpada Mahakki Ming Yausilakpa Asi Thamoi Sokna Nungaijade Haina Thawbal Moising Society Lairaktagi Nazib Salman na Yaning Dapa Amadi Pendaba Fongdorakli Ngasi Thawbal Moising Society Lairakta Laiba Nazib Salman gi Yumda Pangthokpa Paumi Singo Unaba Amada Mahakna Hai Mahak Ozagi Sin famda thabak tawduna yamna chamna hingjabani adubu mahaku drug ka mari lainaba list ta yausilakpa asi yamna thamoi sokna nungaijade drug ka mari lainaba thabak thoram amatada ngasi fawba yauruba leite tawge haiba wakhalda su leite tawkhiba su leite tawsu tawroi kanagumba mahaka nungaina deba miyoi ama anina haizilaga lupna mahaki ming hapirakpa haiba asi mahaki laibak thibani lup asina drug ka mari lainana chathariba thabak thoram singbu ikai khumnajaba ga loinana sawgatchari adubu kanagumba miyoi ama anina haizilaga phatraba thabak asida mahaki ming yaurokpa haibasi primary oza ama oiraga yamna chamna hingliba mahaki punsida achouba kali taisanbani lupna ningthina thizil humzilaba matungda kanana kari tawribage haibasi mayek sengna khanglaba matungda haphaninge haina mahakna makhatana fongdorakli Chari haukiba tang Kunganipan the KCP Taibanganba Group na drug kamari lainana honglakpa list amada aigi iming Najib Salman Society lairak haina yaurakpa si laibak thibani drug kamari lainaba hi thabak thoram ama phawbada aidi ngasi phawbada mari lainakiba leite tawge haina su khande tawkiba su leite oja macha ama primary gi oja macha ama orga chamna hingjaba punsini kanagumba nungaina daba miyoi ama nina haijalaga lupna aigi ming hapirakpa si aigi laibak thibani lupna chatharakliba drug ka oiba mari lainaba hiram sing asibudi ikai khumna utchadi amoi tingna su makhoi bu aina thogachari adubo kanagumba kharagi thawin sindagi chamna hingjariba punsida amuba kali taisan bi basmi madi yamna nungai jade lupna proper investigation ama chatharaga mayek sengna kanana kari tawri haibasi tawraga list adu da hafaningi Manipur yauna awang nongpoki state loinana tongan ba mafamda India Meteorological Department na red alert amadi yellow alert na chingba lauthokre IMD na Manipur Nagaland Mizoram Meghalaya Tripura Sikkim Arunachal Pradesh Assam Chhattisgarh Eastern Rajasthan Uttarakhand Coastal Karnataka Sub Himalayan West Bengal amadi Bihar da lakatoriba pung kunmari asida akhak araw yauna akanba maongda nong churagani haina yellow alert lauthokre
Madhya Pradesh, Madhya Maharashtra, Gujarat, Konkan amadi Goa hayeng akan mamaongda nong churagani haina red alert lauthokre. India Meteorological Department na makhatana pressure nemba mafamsing oriba Gangetic, West Bengal amadi Jharkhand ga samnariba mafamsing da cyclone gi safu lakpa yai hairi. JNIMS के डिपार्टमेंट ऑफ कम्युनिटी मेडिसिन दा प्रोफेसर ओइना लैरिबी प्रोफेसर लोंगजम उसारानी देवी बु JNIMS के डायरेक्टर इंचार्ज ओइना अपॉइंट तौख्रे. रेगुलर डायरेक्टर अमा हाप्ट्री फाउबा प्रोफेसर लोंगजम उसारानी देवीना डायरेक्टर इंचार्ज ओइना थौपुरगनी हाइना हेल्थ एंड फैमिली वेलफेयर की जॉइंट सेक्रेटरी डॉक्टर युमनाम सूरजना खुदियक पीदुना थादोरकपा चेरोल अमना खंगलकली. Mayai lambi sembi dabaga mari lainana ngasi ahing nongyai kaugani haina tauramba ban adu chief minister na semba hauragani haibagi thajaba pirakpadagi ban handokle hairi. Mongsangai to sekmaizing apunba maira paibina hairiba lambi asibu semjin biu haina lenga ki pukning chingsin kibaga loinana kaukiba ban adu chief minister ga Mongsangai to sekmaizing apunba maira paibi singa laikai gi club ki member singa unaduna hairiba lambi asi ngasi dagi semba hauragani haina thajaba pirakpadagi ban asi handokpani haina Mongsangai to sekmaizing gi apunba maira paibi gi member amana fongdorakli. Nasi August ki tang ani gi ahing nongyai pung baro dagi akoi mayai lambi Mongsangai to sekmaizing gi apunba maira paibi na kaujagi ba lambi sembi o haina sarkar gi maira kaujagi ba ban ase akoi chief minister ga masaga akoi apunba maira paibi amasung club singa punna phaminna duna wari sanara ko matung na chief minister na akoi maira paibi amasung club singa hajaba bibi duna hayin haiba numisidagi lambi semba hauragani haina hajaba thamakpadagi maramna akoi gi bangi khongjang ase hindosari haibase miyamda khonjari. Parliament की बजट सेशन दा MP अंगोमचा बिमोल अकोइजमना Regional Institute of Medical Sciences RIMS इम्फाल बु All India Medical Institute ओइना ओंथोकपिना ब डिमांड तौख्रे. वाफम असि महाकना डिमांड फॉर ग्रांट दा हेल्थ मिनिस्ट्री की मफम दा पुखतखिबनी. चाही यांखै गोहमदोय शुरबा RIMS बु एम्स की थाकता ओंथोकपना युमलोनबा स्टेट अमदि युमलोनबा लेबाक सिंगदगी अना लायंग गिदमक मियामना लेप्तना लाकपा मरमना एम्स की थाकता ओंखतपा मतमदा मणिपुर की सेनमिटलोन दा हेना चावखतपा पुरकपदा मतेंग ओइगनी. मरम अदुना हेल्थ मिनिस्ट्री ना RIMS बु सखंग बिदुना एम्स की थाकता पुखतपियो हाइबा वाफम थमखी. मसिदा नतना मणिपुरदा ड्रग माफिया मसंग थिंगमदना लैबा मरमना लमदम असिगी मयाई का बचिंजाकना लाहतलबा नहासिंगीदमक्ता लायेंग चथबदा मतेंग ओइननबा स्टेट असिदा मेंटल हॉस्पिटल गिसु मथौ तारी. मरम अदुना RIMS अमदी मेंटल हॉस्पिटल गी मथौ ताबसिंग असि येंगसिनबिनबा डिमांड तौखी. There has been talk about converting this institute into an All India Institute of Medical Sciences, I think which is needed, and I would request the Health Minister to either declare and recognize this institute as an institute of national importance and preferably convert it into an AIIMS. I would like to remind the Minister that this institute has produced health professionals who have been serving in hospitals and medical colleges across the country as well as abroad, and it caters to patients in the neighboring states. Not only that, even foreign countries like Myanmar, we have patients from there. So as we know that the economic development of the region and the state in particular, we need to revamp the education and health sector. So it will go a long way in the economic development planning of the state to revamp this medical institute as an All India Institute of Medical Sciences. And secondly, Mr. Chairman, as we know that northeastern region is afflicted by conflict for decades and has produced post-traumatic diseases, and because of the rapid urbanizations, it has impacted the family relationship. Besides the drug mafias, we all know the current crisis in Manipur is also related to these drug mafias. We have numbers of youths have fallen victims to this drug-related issues. And therefore, to cater to these needs, we also need to establish a centrally run mental hospital and institute in the state of Manipur. I would like our health minister to look into this too. I would be very grateful if the minister can take up as urgently as possible. Matam kuina mahairoi singna Dhanamanjuri University ki hangduna lairiba registrar ki post mention biu haiduna
Lengakta taksinduna lakhibadu mahairoisingi awaba kokhankhre. August ki tang amada University asina thokiba order amada Dr. R.K. Jotin Singhbu University asigi chahi ahum oina registrar oina appoint tawre hairi. Dr. R.K. Jotin Singhna chahi ahum gi oina University asigi registrar gi thawasi pugadawribani. Haukiba tha July 19 da pangthokiba syndicate mifamna registrar appoint tawbagi warip asi laukhibani. Dengue haibasi ayuk nungthila yamna chikanba Aedes kauba kang makhalamana chikpadagi kangda yorakpa mahikna sandokpa laina makhalamani. Dengue gi layong singdi arum kan hoba kok yamna kanna chikpa saru sayang chikpa mit ki manung thangba sarukta chikpa naba fauba kok ngauba oningba chaning thakingba faudaba puk lengkhatpa marak marakta khong hamba mai ngak thabak na chingba saruk singda lai thokpagum mapak tholakpa gyan mangba amasung wanthaba asina chingbani khare hena lusinba layong singdadi naton chin amasung yarida i thokpa yawi hairiba symptom sing asi thengna birabadi khudakta rims na traga jenims ki microbiology department da chatpiduna blood test thokpiu dengue dage khoina ngakthok chanana bagi damak ayuk nungthil gi matam da su mosquito repellent coil amadi vaporizer seasonabiu ayuk nungthil tumbada kangkhal khanbiu Ayuk nungthil gi matamda kangna chikpa ngamdanaba achonba firol setpiu yumgi akoiba luna nana thamba iram nala sengdoktuna ichel lehengadabani ising yokpa patra makhum chena khumduna thamsi chayol khudingi ising haidoktuna anoba sindoksi sizinnadraba hundoktuna thamba patra sing chapu akaiba plastic cup kauta asina chingba sing leitanaba phumjinbiu natraga mai thadokpiu sizinnadraba tire sing thamba tarabasu ising tungdanaba gidamak hutokpiraga thambiu Leigi gamla de yauba ising chayol khudingi haidoktuna anoba sindokpiu yumgi manung amasung akoibada leiba ising thamba ising tungba yaba kollik drum reservoir na chingba sizinnadrabadi mathak makha onthoktuna thambiu Kadigumba dengue na naba thoklabadi ningthina pothabiu ising amadi mahi marang kaina thakpiu ka henjilakpagi khudam urabadi khudakta doctor tanabiu Aikhoi punna dengue dagi ngakthok minarasi Pauzenjariba Directorate of Health Services amadi National Health Mission Manipur